नुमिदांगी मतमनी अंगानबदु मागी फामुंग नाकलगी टेबल अदुदा मैथ्स कन्ना होटली फोन द मैसेज लाकपगी मखोल अदुदा फोन द येंगी बिकी की मैसेज ओइरमी प्रोबेबिलिटी से कोकले खाइरे अंगानबना रिप्लाई तवी अइसुने होरकपददी खरा लाइरमी सुमनुसिलै मैथ्स की हौनबिने बिकीना नंगदी होलमखिनिने अइदी तुमने अदुनदी ओइरेको अस अदुदा खंगदे गुड नाइट गुड नाइट हाइने रिप्लाई तौख्रगा फोन दु नाकंदा थमगा अमुक लाइरिकता ओनसिनखि ngaiha holaga lairik tu khumjile aduga chawkri dagi hek haugat ke tawbada phone message ama lakpagi makhol aduda phone de yengi unknown number ama message thara ami angan bana phone du paikhatune yengi lai paribo angan ba ngaiha khali kona hoijano save tawdaba number ni sari boijala magi number de laite अंगान बना मैसेज तो हली सरिप लो तुम मगे तौरी बाय आई सरिप नतीये कनानो दुदे नंगी नंबर से एंगोंदे यावदी नंगबु खंगबा मिनी अंगान बना मथंदा हाइजे कना होय जानो नुंगाई खिद्रेदा अंगान बा रिप्लाई तौवे आई खंगबा हाइसे कनानो अइसु नंग खंगे मसक खंगदबगा वारी सनबसे नुंगाइतेबा खरा लेरगा खंगकनी नंगना यामना तोइना उपमिनी अइदि कमाय खंगिबा मेट की ट्यूशन दा तमब्रा नंगदि मयामदगी नसंगना तौसु तोंगान ताई जापानीज का मालगा अंगानबा मथंदा हाइजे फजना खाये अंगान बना मैसेज अदो अमुक हले मेट की ट्यूशन दा यावरदी हयेंग ना सकतलो सोइदना मतंग चाबदा ताकचके लाइरिक फजना पाव तुमो गुड नाइट अंगान बा मैसेज हंद्रे फमुंग काखलगा फोन दो मोन नाकन थमलगा फैजुप चिंखलगा हिपथै मसादो नाकन अमदा हेक ओंथोकपगा मैसेज अमुक लाई अंगान बा अमुक फोन रोम दो ओंथोरक्तुना फोन पाइदुना येंगी अदो कइनोमसो हाइदौलेको अंगान बा मथंदा हाइजै पैखा मया सिदा इरांग याम तौविदा सिबु देवचान ओइजाला नुपीगा सारगा खाइजलैसिना अंगान बा रिप्लाई तौद्रे फोन दो थमगा नाकंदा ओंथोकलगा तुमख्रे ट्यूशन मफमदनी ओजाना बेंच अमदगी अमदा चतुना पैखा की मटेरियल सिंग येली जोली सुलौशिली अंगान बा सुलौशिली ओजा अदुना फजना होनरको 12 लेरेदी कॉल तौरगा सो हंगो अदुगा डेट 5 दा फाइनल टेस्ट ने अदुमा कावगनो हाइना महिरोई सिंगदुदा हाइरई ट्यूशन लोइदुना थोकनारले अंगान बा बिकी देवचान सरी पुन्ना थोकलकले अंगान बना ngorang nungdang ne अइंगोंदा नंबर खंगदबा मा मेसेज थारे कनानो हंगबदा हाइदोरकते बिकीना ए गई हरेनो कइनोम हाइदोले हरे देवचान नोकलगा मम्मीदा गाबसु लेबजानी ने नुपी ओइरमनी अदो नुपीदो नंगना साबदि नतेको देवचान दो नोकबा हंजिलगा हाइरे नते अइंगोंदा इरालगा सिजनबिरकनो अदुगुंबा सेरान तुरान दो आई तौदे बिकीगा सरिपका दुनो ई सरिपना नंग फजना खंगबा नुपी मदि ओइरमनी बिकीना पैखा मया सिदा कारण फजना ताइने अंगान बना पैखा लोइरगा कनानो थिगे मखोय मरी दु चटलगे हाइनरगा मागी माइकैदा चनखि अंगान बसु साइकल थौरगा थोलई जोली दो ममागी एक्टिवा मनिंगदा चटपगी तोंखटपगा अंगान बसु थोलकपगा मपा चप चने
ꯑꯅꯤꯗꯨ ꯃꯤꯆꯥꯟꯅꯩ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗ ꯀꯔꯤꯃꯠꯇꯗꯤ ꯎꯠꯅꯗꯦ꯫ ꯖꯣꯂꯤꯁꯨ ꯃꯃꯥꯒ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈꯤ, ꯑꯉꯥꯟꯕꯁꯨ ꯁꯥꯏꯀꯜ ꯊꯧꯔꯒ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈꯤ꯫ ꯑꯉꯥꯟꯕ ꯈꯣꯏꯒꯤ ꯁꯥꯟꯅꯐꯝꯗꯅꯤ꯫ ꯑꯉꯥꯟꯕ ꯈꯣꯏ ꯆꯩꯕꯤ ꯀꯟꯅ ꯑꯣꯔꯥꯏꯔꯤ꯫ ꯑꯉꯥꯟꯕꯒ ꯕꯣꯏꯆꯥꯒ ꯑꯃ ꯄꯥꯔꯤ, ꯊꯧꯕꯒ ꯁꯟꯖꯤꯠꯀ ꯑꯃ ꯄꯥꯔꯤ꯫ ꯁꯟꯖꯤꯠꯅ ꯐꯨꯔꯛꯄ ꯃꯌꯥꯝ ꯑꯗꯨ ꯊꯧꯕꯅ ꯐꯖꯅ ꯊꯩꯗꯣꯛꯏ, ꯑꯃꯠꯇ ꯄꯥꯟꯗꯦ꯫ ꯑꯔꯣꯏꯕꯗ ꯁꯟꯖꯤꯠꯀꯤ ꯀꯣꯛꯇ ꯇꯞꯅ ꯁꯦꯠꯂꯤ꯫ ꯑꯉꯥꯟꯕꯒ ꯕꯣꯏꯆꯥꯒꯗꯤ ꯑꯃꯅ ꯑꯃꯨꯛ ꯐꯨ, ꯑꯃꯅ ꯑꯃꯨꯛ ꯐꯨ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯕꯣꯏꯆꯥꯅ ꯑꯉꯥꯟꯕꯒꯤ ꯀꯣꯛꯇ ꯐꯨꯊꯕꯗ ꯑꯉꯥꯟꯕꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯛꯊꯔꯒ ꯅꯥꯀꯟꯗ ꯊꯩꯔꯒ ꯕꯣꯏꯆꯥꯒꯤ ꯅꯥꯛꯇ ꯇꯞꯂꯞꯅ ꯆꯩꯕꯤꯗꯨꯅ ꯁꯦꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯕꯣꯏꯆꯥꯅ ꯅꯥꯀꯟꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯑꯉꯥꯟꯕꯒꯤ ꯀꯣꯛꯀ ꯅꯥꯛꯊꯪꯒꯗ ꯐꯨꯔꯛꯏ꯫ ꯑꯉꯥꯟꯕꯅ ꯅꯥꯀꯟ ꯑꯣꯏꯔꯞ ꯊꯩꯗꯨꯅ ꯕꯣꯏꯆꯥꯒꯤ ꯆꯩꯕꯤ ꯄꯥꯏꯔꯤꯕ ꯈꯨꯠꯀꯤ ꯈꯨꯖꯦꯡ ꯑꯗꯨꯗ ꯐꯨꯊꯩ꯫ ꯕꯣꯏꯆꯥꯅ "ꯑꯁ" ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯃꯥꯅ ꯉꯝꯗꯕꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯏ꯫ ꯊꯧꯕꯅ "ꯒꯨꯗ"꯫ ꯕꯣꯏꯆꯥꯅ "ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯄꯦꯟꯗꯦꯍꯦ, ꯐꯖꯅ ꯁ꯭ꯄꯤꯗ ꯊꯨꯕꯅꯤ"꯫ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯈꯣꯏ ꯂꯣꯡꯖꯝ ꯔꯣꯃꯥꯁꯤꯡ, ꯅꯤꯡꯊꯧꯈꯣꯡꯖꯝ ꯁꯤꯂꯣꯇꯕꯥ, ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯄꯔꯤꯡꯗ ꯇꯝꯕ ꯑꯩꯈꯣꯏꯗꯤ ꯁꯤꯒꯨꯝꯕ ꯂꯧ ꯃꯌꯥꯝꯁꯦ ꯍꯩꯗꯧꯅꯤ, ꯃꯔꯨ ꯑꯣꯏꯅ ꯊꯥꯡꯒꯤꯗ ꯈꯨꯖꯦꯡ ꯀꯥꯞꯄꯁꯦ"꯫ ꯂꯨꯆꯤꯡꯄꯨꯔꯦꯜ ꯖꯦꯅꯔꯦꯜ ꯂꯣꯡꯖꯝ ꯔꯣꯃꯥꯁꯤꯡ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯊꯥꯡ ꯍꯩꯕ ꯇꯔꯥꯒꯤ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯈꯣꯡꯖꯝ ꯁꯤꯂꯣꯇꯕꯥ, ꯄꯣꯏꯂꯥ ꯑꯃꯗꯤ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯃꯦꯟꯖꯔ ꯑꯅꯤ ꯑꯁꯤ ꯊꯥꯡ ꯍꯩꯕ ꯇꯔꯥꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯣꯡꯖꯝ ꯔꯣꯃꯥꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯅꯤ, ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯃꯛ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯑꯉꯥꯟꯕ ꯃꯃꯥꯏꯗꯒꯤ ꯍꯨꯃꯥꯡ ꯑꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯏ꯫ ꯊꯧꯕꯅ "ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ, ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯑꯃꯨꯛ ꯑꯧꯔꯥꯏꯔꯁꯤ"꯫ ꯑꯉꯥꯟꯕꯅ "ꯑꯗꯨꯗꯤ ꯏꯌꯥꯝꯕ, ꯑꯩꯗꯤ ꯂꯣꯏꯁꯤꯜꯂꯒꯦ"꯫ "ꯍꯣꯏ ꯍꯣꯏ"꯫ ꯑꯉꯥꯟꯕꯗꯨ ꯆꯩꯕꯤꯒ ꯆꯨꯡꯒꯣꯏꯒꯗꯨ ꯊꯅꯝꯂꯒ ꯏꯕꯨꯙꯧ ꯈꯨꯔꯨꯝꯂꯝꯂꯒ ꯃꯌꯥꯝ ꯑꯗꯨꯗ ꯅꯣꯜꯂꯨꯛꯂꯝꯂꯒ ꯁꯪꯒꯣꯏ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯣꯖꯥ ꯅꯔꯥꯅ ꯑꯉꯥꯟꯕ ꯂꯥꯛꯄꯗꯨ ꯎꯕꯗ "ꯂꯣꯏꯁꯤꯜꯂꯕꯔꯥ"? ꯑꯉꯥꯟꯕ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯇꯨꯅ "ꯍꯣꯏ ꯑꯣꯖꯥ, ꯗꯥ ꯊꯣꯏꯕ ꯍꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯑꯧꯔꯥꯏꯕ ꯍꯧꯍꯧꯔꯦ"꯫ "ꯅꯪꯁꯨ ꯄꯔꯤꯈ꯭ꯌꯥꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯗꯥ ꯊꯧꯕ ꯅꯕꯥꯅꯤ ꯊꯥꯡꯖꯧ ꯆꯥꯏꯅꯕ ꯎꯠꯄ ꯌꯥꯕꯅꯤ, ꯄꯩꯈꯥꯗꯨꯁꯨ ꯃꯔꯨꯅꯤ, ꯂꯥꯏꯔꯤꯛꯁꯨ ꯀꯟꯅ ꯄꯥꯒꯗꯕꯅꯤꯀꯣ"꯫ "ꯍꯣꯏ ꯑꯣꯖꯥ"꯫ "ꯐꯔꯦ ꯐꯔꯦ, ꯍꯌꯦꯡ ꯃꯇꯝ ꯆꯥꯅ ꯑꯃꯨꯛ ꯂꯥꯛꯑꯣ"꯫ "ꯐꯅꯤ ꯑꯣꯖꯥ"꯫ ꯑꯣꯖꯥꯗ ꯈꯨꯔꯨꯝꯂꯝꯂꯒ ꯑꯉꯥꯟꯕ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯊꯣꯛꯈꯤ꯫ ꯑꯣꯖꯥꯅ ꯑꯉꯥꯟꯕ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯉꯥꯟꯕ ꯌꯨꯝ ꯌꯧꯔꯦ, ꯒꯦꯠꯇꯒꯤ ꯁꯥꯏꯀꯜ ꯊꯧꯖꯤꯜꯂꯛꯂꯦ꯫ ꯃꯃꯥꯒ ꯃꯥꯒꯤ ꯃꯝꯍꯟꯒ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯑꯉꯥꯟꯕꯅ ꯃꯥꯒꯤ ꯁꯥꯏꯀꯜꯗꯒꯤ ꯀꯨꯝꯊꯔꯒ ꯍꯔꯥꯎꯅ ꯀꯧꯔꯛꯏ꯫ "ꯑꯦ, ꯃꯝꯍꯟ"꯫ ꯑꯉꯥꯟꯕꯒꯤ ꯃꯝꯍꯟ ꯁꯔꯠꯅ ꯍꯥꯏꯔꯛꯏ꯫ "ꯉꯟꯇꯥꯅ ꯇꯨꯏꯁꯟ ꯆꯠꯄ, ꯍꯜꯂꯛꯄꯒ ꯁꯥꯟꯅꯕ ꯑꯃꯨꯛ ꯆꯠꯄ"꯫ ꯑꯉꯥꯟꯕ ꯍꯥꯏꯐꯦꯠ ꯅꯣꯛꯏ, ꯕꯦꯒꯇꯒꯤ ꯁꯪꯒꯣꯝ ꯂꯧꯊꯣꯛꯂꯒ ꯃꯃꯥꯗ ꯄꯤ꯫ ꯃꯃꯥ ꯂꯇꯥꯅ "ꯃꯝꯍꯟꯒ ꯐꯝꯃꯝꯃꯨꯀꯣ, ꯁꯪꯒꯣꯝ ꯁꯦꯝꯃꯛꯀꯦ", ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯉꯥꯟꯕꯅ ꯁꯔꯠꯇ ꯍꯥꯏꯔꯛꯏ꯫ "ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯃꯝꯍꯟ"? "ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯔꯕ"? "ꯈꯔ ꯑꯗꯨꯝ ꯄꯥꯁꯜꯂꯦ ꯃꯝꯍꯟ"꯫ "ꯍꯧꯖꯤꯛ ꯃꯝꯍꯟ ꯍꯣꯏꯒꯤ ꯊꯤꯌꯦꯇꯔꯒꯤ ꯋꯥꯔꯛꯁꯣꯞ ꯇꯧꯕ꯭ꯔꯣ"? ꯇꯧꯔꯤꯅꯦ, ꯑꯩ ꯉꯥꯏꯍꯥꯛꯇꯒ ꯁꯪꯗꯦ, ꯉꯁꯤꯗꯤ ꯅꯪ ꯎꯅꯔꯨꯔꯒꯦꯅ ꯃꯤꯉꯣꯟꯗ ꯊꯕꯛ ꯁꯤꯟꯅꯔꯝꯂꯒ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ"꯫ "ꯃꯝꯍꯟ, ꯑꯩ ꯍꯌꯦꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯂꯥꯛꯀꯦ"꯫ "ꯂꯥꯛꯈꯤꯅꯨ, ꯀꯣꯟꯅ ꯄꯩꯈ꯭ꯌꯥꯒ ꯂꯣꯏꯔꯒ ꯂꯥꯛꯑꯣ, ꯍꯧꯖꯤꯛꯇꯤ ꯃꯄꯥꯟꯗꯒꯤ ꯃꯤ ꯃꯌꯥꯝꯁꯨ ꯂꯥꯛꯄꯒꯤ ꯏꯔꯥꯡ ꯂꯥꯡꯉꯤ, ꯅꯨꯡꯉꯥꯏꯔꯣꯏ"꯫ ꯃꯃꯥ ꯂꯇꯥꯅ ꯁꯪꯒꯣꯝ ꯄꯨꯊꯣꯔꯛꯇꯨꯅ ꯇꯦꯕꯜꯗ ꯊꯝꯃꯤ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯁꯔꯠꯁꯨ ꯆꯠꯅꯕ ꯊꯣꯔꯛꯂꯦ꯫ "ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ, ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ", ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯂꯦꯠꯇꯒꯤ ꯂꯨꯄꯥ 500 ꯂꯧꯊꯣꯛꯇꯨꯅ ꯑꯉꯥꯟꯕꯗ ꯄꯤ꯫ ꯃꯃꯥ ꯂꯇꯥꯅ "ꯍꯩꯃꯥ, ꯇꯥꯃꯣ, ꯌꯥꯝꯃꯜꯂꯤ, ꯀꯩꯒꯤꯅꯣ"? ꯑꯉꯥꯟꯕꯗꯤ ꯀꯩꯝꯇ ꯈꯨꯝꯗꯦ, ꯑꯗꯨꯝ ꯂꯧꯁꯤꯜꯂꯤ꯫ "ꯆꯠꯂꯒꯦꯀꯣ". "ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯃꯝꯍꯟ", ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯝꯍꯟꯕꯨ ꯊꯤꯟꯗꯣꯛꯈꯤ꯫
ꯂꯥꯡꯒꯣꯜꯒꯤ ꯊꯤꯌꯦꯇꯔ ꯁꯦꯟꯇꯔ ꯑꯃꯗꯅꯤ꯫ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯏ꯫ ꯂꯥꯡꯒꯣꯜ ꯆꯤꯡꯁꯥꯡꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯒꯤ ꯂꯩꯔꯛꯇ ꯆꯪꯏ꯫ ꯂꯩꯔꯛ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯁꯦꯝꯃꯤ꯫ ꯃꯇꯥꯏ ꯃꯇꯥꯏꯗ ꯃꯆꯨ ꯃꯈꯜ ꯃꯈꯜꯒꯤ ꯂꯩ ꯀꯌꯥ ꯊꯥꯔꯤ꯫ ꯂꯩꯔꯛꯇꯨ ꯈꯔ ꯆꯪꯂꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯌꯣꯠꯀꯤ ꯒꯦꯠ ꯑꯆꯧꯕ ꯑꯃ ꯂꯩ꯫ ꯒꯦꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯥꯎꯅ ꯔꯦꯄꯔꯇꯣꯔꯤ ꯑꯣꯐ ꯊꯤꯌꯦꯇꯔ ꯍꯥꯏꯅ ꯊꯥꯔꯤ꯫ ꯒꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯦꯛ ꯆꯪꯕꯗ ꯁꯨꯃꯥꯡ ꯑꯣꯏꯅ ꯑꯆꯧꯕ ꯑꯃ ꯂꯩ꯫ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯒꯦꯠꯀ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯄꯤꯛꯇꯛ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯃꯑꯣꯡꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯅꯅ ꯆꯦꯛꯅ ꯁꯥꯕ ꯌꯨꯝ ꯑꯃ ꯂꯩ꯫ ꯌꯨꯝ ꯑꯗꯨꯒꯤ ꯕꯦꯔꯦꯟꯗꯥꯗꯒꯤ ꯍꯧꯅ ꯑꯀꯣꯏꯕꯗꯨ ꯂꯩ ꯃꯈꯜ ꯃꯈꯜ ꯀꯌꯥ ꯊꯥꯏ꯫ ꯌꯨꯝꯗꯨꯒꯤ ꯃꯈꯥ ꯊꯪꯕꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯎ ꯊꯝꯕꯥꯜ ꯑꯆꯧꯕ ꯑꯃ ꯍꯧꯏ꯫ ꯃꯈꯣꯡꯗꯅ ꯃꯤ ꯐꯝꯐꯝ ꯑꯃ ꯂꯩ, ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗꯅ ꯎ ꯈꯔ ꯂꯩ꯫ ꯂꯩ ꯃꯈꯜ ꯀꯌꯥ ꯍꯧꯕ ꯂꯩꯀꯣꯜ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯑꯃ ꯂꯩ꯫ ꯁꯨꯃꯥꯡꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯗ꯭ꯔꯃꯥ ꯇꯝꯐꯝ ꯑꯃꯗꯤ ꯁꯥꯟꯅꯐꯝ ꯑꯣꯗꯤꯇꯣꯔꯤꯌꯝ ꯑꯃ ꯂꯩ꯫ ꯌꯨꯝꯗꯨꯒꯤ ꯃꯥꯡꯒꯣꯜ ꯃꯈꯥꯗ ꯂꯩ ꯀꯌꯥ ꯊꯥꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯩꯔꯣꯏ ꯅꯨꯄꯥ ꯅꯨꯄꯤ 10ꯃꯨꯛ ꯑꯌꯨꯛꯀꯤ ꯀ꯭ꯂꯥꯁ ꯇꯧꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯗꯨ ꯚꯣꯀꯦꯜ ꯑꯧꯔꯥꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯁꯤꯟꯇꯥꯛꯄꯅ ꯇꯥꯛꯂꯤ꯫ ꯁꯔꯠꯇꯨ ꯑꯣꯗꯤꯇꯣꯔꯤꯌꯝꯗꯒꯤ ꯆꯥ ꯀꯞ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯑꯉꯥꯟꯕꯗꯨ ꯒꯦꯠꯇꯒꯤ ꯀ꯭ꯂꯥꯁ ꯇꯧꯔꯤꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯁꯔꯠꯅ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯟꯕ!" ꯑꯉꯥꯟꯕ ꯀ꯭ꯂꯥꯁ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯝꯕꯗꯒꯤ ꯁꯔꯠꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯃꯝꯍꯟ!" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯁꯔꯠꯇꯨ ꯆꯥ ꯀꯞꯇꯨ ꯄꯥꯏꯅ ꯄꯥꯏꯅ ꯑꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯄꯩꯈꯥ ꯂꯣꯏꯔꯒ ꯀꯣꯟꯅ ꯂꯥꯛꯎꯀꯣ ꯍꯥꯏꯔꯒ ꯁꯥꯟꯅꯕ ꯆꯠꯇ꯭ꯔꯕꯣ?" "ꯁꯥꯟꯅꯕ ꯆꯠꯂꯨꯔꯦ꯫ ꯃꯨꯝꯕꯥꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯌꯦ, ꯑꯗꯨꯒꯤ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯣꯏ ꯇꯝꯍꯧꯔꯤ, ꯑꯩꯗꯤ ꯄꯩꯈꯥ ꯂꯩꯕꯒꯤ ꯌꯥꯎꯔꯔꯣꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯅꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯟꯕꯒ ꯑꯣꯗꯤꯇꯣꯔꯤꯌꯝ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯁꯔꯠꯀ ꯑꯉꯥꯟꯕꯒ ꯑꯣꯗꯤꯇꯣꯔꯤꯌꯝ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯂꯨꯅ ꯅꯥꯟꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝꯂꯤꯕ ꯑꯣꯗꯤꯇꯣꯔꯤꯌꯝ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯁꯔꯠꯀ ꯑꯉꯥꯟꯕꯒꯗꯨ ꯊꯣꯡ ꯑꯃꯗ ꯆꯪꯈꯤ꯫ ꯀꯥ ꯑꯃꯗ ꯆꯪꯂꯛꯏ꯫ ꯀꯥ ꯑꯗꯨ ꯊꯣꯡ ꯃꯊꯛꯇ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯏꯅ ꯊꯥꯏ꯫ ꯀꯥ ꯑꯗꯨ ꯁꯔꯠꯀꯤ ꯀꯥꯅꯤ, ꯑꯣꯐꯤꯁꯁꯨ ꯑꯣꯏꯕ, ꯃꯅꯨꯡꯗꯅ ꯇꯨꯝꯐꯝꯁꯨ ꯂꯩ꯫ ꯁꯔꯠꯅ ꯈꯦꯔ ꯄ꯭ꯂꯦꯠ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯇꯦꯕꯜ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯂꯐꯣꯏ ꯑꯗꯨ ꯑꯃ ꯁꯦꯠꯂꯒ ꯑꯉꯥꯟꯕꯗ ꯈꯦꯔ ꯄ꯭ꯂꯦꯠꯇꯨꯒ ꯄꯤ꯫ "ꯈꯦꯔꯁꯤꯗꯤ ꯌꯥꯝꯃꯤꯍꯦ, ꯂꯣꯏꯅ ꯆꯥꯁꯤꯜꯂꯨ, ꯁꯥꯟꯅꯔꯨꯔꯤꯗꯣ." ꯑꯉꯥꯟꯕꯅ ꯈꯦꯔ ꯑꯗꯨ ꯆꯥꯃꯁ ꯑꯃꯅ ꯍꯨꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯄꯥꯟꯗ ꯀ꯭ꯂꯥꯁꯇ ꯑꯣꯟꯖꯟꯅꯔꯒ ꯂꯥꯛꯍꯧꯔꯤꯗꯨꯕꯨ ꯚꯣꯀꯦꯜ ꯇꯝꯃꯤꯔꯣ?" "ꯑꯌꯨꯛꯇꯗꯤ ꯚꯣꯀꯦꯜ ꯇꯝꯕꯅꯤ꯫ ꯅꯪꯒꯤ ꯁꯥꯏꯀꯜꯗꯤ ꯀꯗꯥꯏꯗ ꯈꯥꯝꯃꯝꯃꯤ?" "ꯃꯄꯥꯟꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯈꯥꯝꯃꯝꯃꯤ." "ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ? ꯂꯝꯕꯤꯁꯨ ꯁꯥꯡꯉꯤ, ꯄꯩꯈꯥ ꯂꯣꯏꯔꯒ ꯂꯥꯛꯎꯀꯣꯅꯁꯨ ꯅꯍꯥꯟ ꯍꯥꯏꯔꯝꯃꯤꯗꯨꯅꯤ." "ꯃꯝꯍꯟ, ꯅꯍꯥꯟꯉꯩꯗꯧꯅ ꯍꯦꯕꯤꯗ ꯁꯥꯟꯅꯔꯛꯇꯦꯗ, ꯀꯩꯁꯨꯁꯨ ꯋꯥꯗꯦ꯫ ꯌꯨꯝꯗꯁꯨ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯄꯥꯗꯧ ꯂꯩꯇꯦ, ꯍꯣꯔꯦꯟ ꯀꯣꯟꯅ ꯄꯥꯗꯣꯏꯅꯤ." ꯔꯣꯕꯥꯔꯠ ꯆꯪꯂꯛꯏ꯫ ꯑꯉꯥꯟꯕꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, "ꯗꯥ ꯔꯣꯕꯥꯔꯠ." "ꯑꯦ, ꯑꯉꯥꯟꯕ." ꯁꯔꯠꯀꯤ ꯑꯦꯁꯤꯁꯇꯦꯟꯅꯤ꯫ ꯔꯣꯕꯥꯔꯠꯅ ꯁꯔꯠꯇ ꯍꯥꯏꯔꯛꯏ, "ꯀꯀꯥ, ꯒꯥꯔꯤꯁꯨ ꯑꯝꯇ ꯂꯧꯒꯦ, ꯌꯦꯟ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ." ꯁꯔꯠꯅ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯣ ꯂꯧꯊꯣꯛꯂꯒ ꯄꯤꯔꯒ ꯍꯥꯏꯔꯛꯏ, "ꯄꯩꯁꯥꯗꯤ ꯌꯥꯔꯕꯣ?" "ꯌꯥꯔꯅꯤ ꯀꯀꯥ꯫ ꯑꯉꯥꯟꯕ, ꯆꯥꯛ ꯆꯥꯈ꯭ꯔꯁꯤꯗꯅ." ꯑꯉꯥꯟꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯌꯥꯏꯌꯦ ꯏꯌꯥꯝꯕ." "ꯀꯣꯟꯅ ꯆꯥꯔꯣ, ꯄꯩꯈꯥ ꯂꯣꯏꯔꯒ ꯐꯖꯅ ꯂꯥꯛꯑꯣ." ꯑꯉꯥꯟꯕ ꯅꯣꯛꯏ꯫ ꯔꯣꯕꯥꯔꯠꯇꯨ ꯅꯣꯛꯑꯝꯃꯒ ꯊꯣꯛꯈ꯭ꯔꯦ꯫ "ꯂꯥꯛꯑꯣ, ꯆꯠꯅꯕ ꯇꯧꯔꯣ, ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯀꯩꯀꯩ ꯌꯦꯡꯁꯤꯟꯅꯕ ꯇꯧꯒꯦ." "ꯍꯣꯏ ꯃꯃꯟ." ꯍꯥꯏꯗꯨꯅ ꯆꯧꯀ꯭ꯔꯤꯗꯒꯤ ꯍꯧꯒꯠꯇꯨꯅ ꯁꯔꯠꯀ ꯄꯨꯟꯅ ꯀꯥꯗꯒꯤ ꯊꯣꯛꯈꯤ꯫ ꯑꯣꯗꯤꯇꯣꯔꯤꯌꯝꯗꯒꯤ ꯁꯔꯠꯀ ꯑꯉꯥꯟꯕꯒ ꯊꯣꯛꯂꯛꯄꯗ ꯀ꯭ꯂꯥꯁ ꯂꯣꯏꯗꯨꯅ ꯃꯌꯥꯝ ꯋꯥꯔꯤ ꯇꯧꯗꯨꯅ ꯏꯔꯥꯡ ꯂꯥꯡꯅ ꯂꯩꯔꯝꯃꯤ꯫ ꯁꯔꯠꯅ, "ꯂꯣꯏꯔꯕꯣ?" ꯑꯃꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯀꯀꯥ." "ꯔꯣꯕꯥꯔꯠꯅ ꯏꯟꯖꯥꯡ ꯂꯩꯕ ꯆꯠꯈ꯭ꯔꯕꯅꯤ." ꯂꯥꯏꯖꯅ ꯑꯉꯥꯟꯕꯗ ꯍꯥꯏꯔꯛꯏ꯫ "ꯑꯉꯥꯟꯕꯁꯦ ꯎꯗꯕ ꯀꯨꯏꯔꯦꯗ, ꯃꯁꯛꯀ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ." ꯑꯉꯥꯟꯕꯁꯨ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, "ꯆꯦꯁꯨ ꯎꯗ ꯀꯨꯏꯔꯦ, ꯄꯣꯁ ꯌꯥꯝ ꯇꯥꯔꯝꯃꯤ." ꯂꯥꯏꯖꯁꯨ ꯅꯣꯛꯏ꯫ ꯅꯥꯀꯟꯗꯒꯤ ꯐ꯭ꯔꯥꯟꯁꯇꯒꯤ ꯂꯥꯛꯄ ꯑꯥꯔꯇꯤꯁ ꯅꯨꯄꯤ ꯑꯃꯅ ꯁꯔꯠꯇ ꯍꯥꯏꯔꯛꯏ, "ꯃꯦꯔꯤꯅ
Uncle, is he your son? He looks a bit alike with you. Saratna noglaga hairei. You can say he's my son. He's my son because he is my younger sister's son. His name is Anganba. Hi, I'm Mary. Nice to meet you. Anganba na. Nice to meet you too. Mary na. He looks like he's some kind of a athlete. Hi na Anganba ki tracksuit ki dress aduda yenglaga hairei. Saratna. No. He is our traditional martial arts student. Our martial art called Thangta. Mary karangak na hairei. Oh, I don't know about Manipuri traditional martial art. It's amazing. In this small state. Haina, thajarudaba amaga loina na hairei. Aduga, Anganbada amuk onsilaga hairei. I want to have some knowledge about Thangta. If you have time now or later. Anganbana noglaga hairei. Sure, why not? I'll come again. Okay. Sarat ka Anganbaga gate lomda thoglai. Anganbana Jalaija Danan Chalukige. Hoi, Paikalo regala uko, how bachasi. Ananna, okay brother, Kakana Paikala yena Talamani ne. Anganbano e, gate the githola e, Anganba cycle adu, Mamai lay thoklaga thola e. Mamhan, Chalukige. Chalo, Pazana Chalo, Paikalo regane, chicken chassis sida. Hoi Mamhan. Hiram laga cycle thoraga chatki Sarat gate lep laga Anganbana chatki ba adu yenghawi Anganbadu mayum yauduna thongal da cycle thojilai mama ga machega sumang da leirami mama na pung thengi da ngasidiya langon da maman gi manak ta chalu baini Anganbagi mache Victoria na hairei sanaba hekloi baga langon ta na cycle thori ba Mama na Ihe Parikya loiraga lauko hairambatubu chairaktabro Chairaktada Aingonda mama na kamai chairaktuinu Victoria na Yam chanajabani Khe budi chare Ado cycle thorakpada tumkre Sangom ga giru mafutpaga charage Mama na Hoi Sangom do saramkini Yirum aputpa sule haurabani Anganbadu imungda changki Numidangi matamni Anganbadu lairik pari Kolomdo amuk ungduna tauri Victoria laklaga thongjilda leplaga hairami Chakthi hori bungo lao ko Hairam naga chatki Hoi je laage Lairik adu khumjilamduna hawgatuna thorakle Thongjin yorakpada phone message lakpagi makhol aduda amuk magi table da onsin du yengi changlak laga phone du paikhat tu na yengi unknown number du oirami lairik paribo Anganba mathanda haijai si yumu oirami ne phone du table da thanam laga message reply tawramdana chatki Anganba chakhum da changlai mache ga magi pabunga dining table ki chokri da famami mama na ising hairami kangjang nima Soibunga ngakragani Mapa achawna Nangi tuition dusu loidoramani Noi sardu Noi nangi namanaba kharaga Maming di kaure Noi do Maak yamna phangdaba yade na hairakpani Moi school ki satra oibagi Nang khangdaba yaurasu Phone tawraga hangalau Lake so dum lao na hairakpani Baba Sar unaraba Ngasai nungdang waram thengnarami Victoria na Baba I so second semester ki exam koidre Oh Phazana paro Chak chaba loiduna Anganba magi kada changai Aduga magi lairik pafamgi Chakri aduda famthai Phone du pairaga yengi Message ama leirami Lairik pudi yam kana paramgani khangi Ai supai Adubu ngai hakpa thabu aina Message ama ani phawbadi thanaba yai Anganba message adu munna haifet yenglaga Aina hana so haikre masak maming khangdaba miga wari sanaba nungaidena Nong masoidana take Aina ngonda khaiba sunate
wari sum sanase. Anganbana aidumage. Good night. Hairamlaga message handre. Ayuki matamni Ojana mark pibada half piba yade. Aduna kitang lanbada half piba yadabanina punna kakani. Zero fangani. Every step fajana hotlaga utkadabani. Paikombana maning onthoktuna anganba hoida onsilaga Vicky da tumina hairai. Note singdo horen thokpada biroko. Vicky na kai note no. As si mate kido. Ai khangde leite. Paikombado hyphen mamai sukna Vicky da yenglaga mamai onthoki. Sarip hyphen no e. Tuition loiduna mayam thorakle. Anganba Vicky Debjan Sarip Paikomba Prakash pulap thorai. Mamangda nakan oirapna nupi khare su chatli. Prakash na asimang da chali se. Furit amu balipa didi se. Kanami kanu ko. Debjan na o Vicky ga amu phangjandaraba. Vicky na ngalingaida amayang hoko. Prakash na aina halamgani khanba. Vicky na amayang haisini. Sarip no e. Paikomba na as paikha maya asida seran turan. Makoi masen masa masagi gari da tongkhatnei. Vicky na Paikomba da notes kharapi. Paikomba na thank you sir. Yare. Makoi mathang chanaki. Angan basu chatke haiduna cycle adu sit khara adjust tawraga kitang inbaga maninglomdagi nupi amana kaurai.